आकाशवाणी इम्फाल वाहेंगबम वाशिंगटन पाउ पाजरी अहानबा बिष्णुपुर डिस्ट्रिक्ट ओलंपिक गेम्स लिसिंगनी कुंतरुक लोइसिनबगी थौरम हौजिक मोइरांगी चेंगई लंपाक्ता पांगथोकली थौरमदुदा राज्यपाल अजय कुमार भाला मुख्यमंत्री युमनाम खेमचंद सिंह गृहमंत्री गोविंदास कोंथौजम अमदी एमएलए कया सरुक यारी जगोय अमदी पुंगचोलोम निसिंगबा यावना नाट की ओइबे थौरम कया पांगथोकपगा लोइनना गेम्स असिदा मकोक मथंग तारबा सानरोइसिंग अमदी अतै मियोय कयादा राज्यपाल अमसुंग मुख्यमंत्रीना मना मथुम अमदी मोमेंटो नेसिंगबा कया पीखी ओमान की समुद्र खोंबानदा ngasi ayu anganbada commercial vehicle GFS Galaxy da attack torpagi thawong adubu Bharat na kanna yaningdaba phungdokre Sierol amada mapal thor mantraloi na hai Besel adu da tongkhiba Bharat macha tara mathoi gi manungda tara di kanba ngamkhre aduga amadi thiba khangdri Sierol adu na makhata na hai Oman da leiba Bharat ki embassy na phiba madukum na yangsilya amasung mi kanba amadi thiba gi thabakta Oman gi authority bu mateng pangli ओमान की ऑथोरिटी ना मतेंग पांगबगी दमक भारत ना थागत पशु फोंगदोकले इंडोनेशिया ऑस्ट्रेलिया अमसुंग न्यूजीलैंड की नुमित तरुकनी की खोंगचत माई पाकना लोइसिल्लबा तुंगदा प्रधानमंत्री नरेंद्र मोदी न्यू दिल्ली दा हलकले श्री मोदी ना महा की खोंगचत की अहोबदा थासी की तरुकतगी निपान फावबदा इंडोनेशिया दा चतखी मांगना इंडोनेशिया की राष्ट्रपति गा हिरम कयादा वारी सानदुना लाइबाक अनीना पुन्ना थबक तौमिनाबदा कयामुक यामना खुमांग यांगसिल्लबगे हाइबदु खनमिनखी मधुगी तोंगदा श्री मोदीना ऑस्ट्रेलिया की मेलबोर्न दा चतखी अमसुंग मफम मधुदा महांगना ऑस्ट्रेलिया की प्रधानमंत्री एंटनी एल्बनीस का भारत अमसुंग ऑस्ट्रेलिया की सही की ओइबा अहुम सुबा अवांगबा थाकी मिफमदा सरुक यामिनखी महांगना इंडिया ऑस्ट्रेलिया CEOs Forum da laibak ani gi lalol itiki makok thongba luchingba singda wangangki maki khongchet ki aroibeda pradhan mantri na tha si gi tara amasung tara mathoida New Zealand gi Auckland da leiduna laibak adugi pradhan mantri Christopher Luxon ga tongan balam da wari sanaduna yana warol kaya sahi tongnakhi pradhan mantri mudra yojana gi makhada lupa 350 processing fee oina piraga lupa lakh mangagi sentang phangani haiba warol adu aranbani haina sarkar na sengdokli Press Information Bureau PIB gi fact check unit na warol adu sasinabani hairi Micro Unit Development and Refinance Agency Mudrana Micro Entrepreneurs singama sunglanai miyoi singda haktengna na sel chandokpa leiti haina su PIB na sengdokli asigumba sasinaba pausingdagi section na leinaba amadi asigumba pausingda yumpham oiduna sel transfer taudanaba amadi bank ki detail singna traga masagi akopa warol atopada share taudanaba su PIB na miyam da hairi Gulf ki leibak ama oiriba Qatar bu malem gi oiba diplomacy media amasung investment gi lamda maru oiba lamdam ama oina sengba lamba hanagi emir Sheikh Hamad bin Khalifa Al Thani laikhidre masagi chahi humbudra mari sukre mahangna laikhidabada Pradhanmantri Narendra Modi na awabo phungdokre Kendra gi lau singu amasung laumi singi yaipa thaurang mantri Shivraj Singh Chauhan na ngasi New Delhi gi Pusa campus ta pangthokpa Paryavaran Sanrakshan Sankalp thauram da saruk yagani thauram du da mahangna laibak sinba thungbadagi lakpa BRICS Mitra lising taratret longko wari sanagani amasung akoibagi phibam kanbagi thawangda miyam humna yawhanduna laibak ki oiba miyam gi ihau ama oihannaba taksingani thauramduda laibak asigi raija punamakti u thaba ising yoksinduna thamba amadi akoibagi phibam ngak senbagi lamda singtaningai oiba thabak tauba BRICS Mitra sing sharuk yagani केंद्र की गृह मंत्री अमित शाह ने गुजरात की अहमदाबाद म्यूनिसिपल कॉर्पोरेशन की लुपा कोटी चामरी मंगा की चौखट थौरांग की प्रोजेक्ट सिंह खरना जत्रा हुनख्रे अदुगा खरना संगाख्रे थौरमदुदा श्री शाहना एक पेड़ माँ के नाम कैंपेन की मखादा पाक सन उ थाबगी खोंजंग अमसो हौदोखी माँ की लोकसभा केंद्र ओइरिबा गांधीनगरदा उ चारा कोटी अमा लाख 15 हेन थागनी हाइरी FIFA World Cup lisingani kuntaruki semi-final sanagadaba team sing khangbangamle semi-final match singda Argentina ga England ga aduga France ga Spain ga thengnaragani semi-final match sing thasi ki tara manga amasung tara tarukta sanagani aduga final na thasi kunda sanagani Paulo Jare